ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯁꯥꯝꯄꯥꯠꯀꯤ ꯖꯪꯁꯟꯗ ꯂꯩꯖꯔꯦ ꯂꯥꯏꯚ ꯊꯥꯖꯔꯛꯏꯁꯦ ꯑꯩꯈꯣꯏ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃꯁꯨ ꯇꯥꯗꯣꯔꯦ ꯂꯥꯏꯚ ꯊꯥꯖꯔꯛꯏꯁꯦ ꯑꯩꯈꯣꯏ ꯁꯨꯒꯅꯨꯒꯤ ꯏꯌꯥꯝꯕ ꯑꯅꯤ ꯂꯥꯛꯄꯤꯔꯦꯀꯣ ꯑꯍꯨꯝꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯒ ꯃꯈꯣꯡ ꯑꯣꯏꯅ ꯎꯠꯂꯦ ꯏꯌꯥꯝꯕ ꯑꯅꯤꯁꯤꯒꯤ ꯀꯩꯕ ꯑꯩꯅ ꯇꯁꯦꯡꯅ ꯁꯦꯟꯗꯟ ꯇꯣꯡꯉꯒ ꯈꯨꯟ ꯉꯥꯛꯄ ꯎꯕꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯥꯇꯤꯟ ꯎꯞꯄꯒ ꯅꯣꯡ ꯃꯔꯛꯇꯨꯗ ꯈꯨꯟ ꯉꯥꯛꯄꯒꯤ ꯐꯣꯇꯣ ꯑꯩꯉꯣꯟꯗ ꯌꯧꯔꯛꯄꯗ ꯌꯥꯝ ꯊꯃꯣꯏꯁꯦ ꯀꯥꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯒ ꯑꯩꯈꯣꯏꯅ ꯀꯧꯖꯔꯤꯁꯦ ꯉꯥꯛꯇꯪ ꯂꯥꯛꯄꯤꯌꯣ ꯑꯩꯁꯨ ꯁꯣꯝ ꯅꯥꯀꯟ ꯊꯕꯛꯇꯣ ꯌꯥꯝꯕꯅꯤꯅ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯑꯣꯏꯅ ꯉꯥꯛꯇꯪ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯛꯑꯣ ꯆꯪꯁꯤ ꯂꯥꯛꯑꯣ ꯂꯧꯔꯨꯔꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯃꯊꯧ ꯇꯥꯔꯤꯁꯤꯕꯣ ꯋꯥꯔꯤ ꯁꯨꯝ ꯁꯥꯅ ꯁꯨꯝ ꯆꯠꯃꯤꯟꯅꯁꯤꯅꯦ ꯀꯩꯀꯩ ꯂꯩꯁꯤꯒꯦ ꯀꯩꯅꯣꯒꯨꯝꯕ ꯈꯣꯡꯎꯞꯅꯦ ꯈꯣꯡꯎꯞꯅꯦ ꯔꯦꯟꯀꯣꯠꯅꯦ ꯁꯤꯗ ꯌꯥꯎꯔꯣꯏꯗꯣ ꯏꯌꯥꯝꯕ ꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯋꯥꯠꯄ ꯉꯥꯛꯇꯅꯦ ꯁꯤ ꯍꯥꯏꯔꯤ ꯌꯥꯔꯗꯤ ꯕꯤꯄꯤꯒꯨꯝꯕꯗꯤ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯕꯤꯄꯤ ꯄꯥꯝꯃꯦ ꯕꯤꯄꯤꯗꯤ ꯏꯌꯥꯝꯕ ꯍꯣꯏ ꯂꯥꯛꯄꯤꯔꯤꯁꯤ ꯉꯁꯤ ꯑꯍꯨꯝꯅꯤꯀꯣ ꯑꯗꯣ ꯄꯣꯠ ꯂꯩꯗꯣꯏꯁꯤꯅ ꯃꯤ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯃꯤ 9 ꯀꯌꯥ ꯄꯥꯕꯨꯡ ꯔꯥꯖꯥ ꯍꯣꯏꯒꯤ ꯗꯨꯀꯥꯟꯁꯤ ꯀꯔꯝꯕꯅꯣ ꯄꯥꯕꯨꯡ ꯔꯥꯖꯥ ꯍꯣꯏꯒꯤ ꯑꯣ ꯔꯥꯖꯥ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯁꯤꯃꯩ 3Cꯅ ꯃꯌꯥꯝ ꯑꯗꯨꯝ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯣꯔꯗꯔ ꯑꯗꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯂꯧꯕ ꯗꯨꯀꯥꯟꯗꯀꯣ ꯄꯥꯕꯨꯡ ꯔꯥꯖꯥ ꯍꯥꯏꯁꯦ C11 ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯗꯨꯀꯥꯟꯁꯦ ꯄꯔꯦꯡ ꯁꯨꯝ ꯂꯥꯛꯏꯀꯣ C9 ꯑꯣꯏꯗꯣꯏꯕ C11 ꯁꯤ ꯃꯊꯪ C9 ꯑꯣꯏꯗꯣꯏꯕ ꯅꯣꯡ ꯃꯔꯛꯇꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯑꯩꯁꯨ ꯇꯥꯃꯣ ꯒꯤꯠꯀꯤꯀꯣ ꯌꯨꯝ ꯃꯩ ꯆꯥꯛꯄꯒꯤ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯆꯦꯜꯂꯨꯕꯅꯤ ꯁꯤ ꯑꯣꯏꯗꯣꯏꯅꯦ ꯌꯨꯝ ꯃꯩ ꯆꯥꯛꯄꯒꯤ ꯀꯟꯅ ꯆꯦꯜꯂꯨꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇ ꯏꯌꯥꯝꯕ ꯍꯣꯏꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯍꯣꯏꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯔꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯉꯥꯛꯄ ꯌꯥꯕ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯂꯥꯛꯑꯣ ꯈꯜꯂꯁꯤ ꯂꯥꯛꯑꯣ ꯁꯨꯒꯅꯨꯗꯒꯤ ꯏꯌꯥꯝꯕꯁꯤꯡꯅꯦ ꯑꯩꯈꯣꯏ ꯗ꯭ꯔꯦꯁ ꯀꯩꯀꯥ ꯑꯝꯇ ꯂꯩꯇ꯭ꯔꯦꯅ ꯉꯔꯥꯡꯁꯤꯒ ꯍꯥꯏꯔꯛꯄ ꯑꯗꯣ ꯂꯥꯛꯑꯣ ꯂꯩꯔꯁꯤ ꯂꯥꯛꯑꯣ ꯑꯄꯥꯝꯕ ꯈꯣꯡ ꯁꯥꯏ ꯍꯥꯏꯗꯤ ꯄꯣꯠ ꯂꯧꯔꯨꯔꯒ ꯁꯥꯏꯖ ꯆꯥꯅꯔꯝꯗꯕ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯄꯥꯕ ꯑꯗꯨꯅ ꯏꯁꯥ ꯂꯥꯛꯑꯒ ꯌꯦꯡꯍꯟꯕꯅ ꯐꯔꯦ ꯍꯥꯏꯗꯅ ꯆꯪꯕꯤꯔꯛꯑꯣ ꯏꯌꯥꯝꯕ ꯑꯩꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯄꯩꯁꯥꯒ ꯑꯝꯇ ꯂꯧꯕꯤꯒꯅꯨ ꯏꯆꯤꯜ ꯏꯅꯥꯎ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯃꯤ ꯑꯥꯗ ꯈꯨꯟ ꯉꯥ ꯂꯩꯅꯦ ꯑꯗ ꯅꯣꯏ ꯈꯔ ꯌꯦꯡꯉꯣ ꯄꯩꯁꯥꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏ ꯂꯧꯔꯣꯏ ꯂꯧꯗꯣꯏꯔꯥ ꯑꯣ ꯃꯈꯣꯟꯗꯤ ꯌꯥꯝ ꯇꯥꯔꯦ ꯇꯥꯔꯕ ꯑꯣꯐꯔ ꯈꯔ ꯌꯥꯝ ꯄꯤꯕꯤ ꯇꯥꯔꯦ ꯑꯗꯨꯗꯤ ꯃꯈꯣꯟ ꯇꯥꯔꯦ ꯍꯥꯏꯔꯕꯤꯗ ꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯁꯨꯒꯅꯨ ꯃꯥꯏꯀꯩꯁꯦ ꯃꯇꯧ ꯀꯔꯝꯅ ꯉꯥꯛꯄꯤꯔꯤ ꯍꯥꯏꯗꯤ ꯇꯨꯔꯦꯟ ꯋꯥꯡꯃ ꯉꯥꯛꯄꯤ ꯍꯥꯏꯀꯣ ꯑꯗꯣ ꯀꯃꯥꯏ ꯉꯥꯛꯄꯤꯔꯤꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯋꯥꯡꯃꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛꯄꯁꯨ ꯍꯦꯛ ꯀꯔꯤ ꯍꯥꯏꯅꯤ ꯆꯠꯊꯣꯛꯄꯁꯨ ꯍꯦꯛ ꯉꯝꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯨꯟꯖꯥꯁꯤꯡꯁꯨ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯇꯩ ꯑꯉꯥꯡꯁꯤꯡꯗꯤ ꯅꯥꯀꯟꯗ ꯊꯩꯗꯣꯛꯍꯟꯈ꯭ꯔꯒ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯕꯣꯂꯨꯟꯇꯤꯌꯥ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯈꯔ ꯂꯩꯖꯔꯒ ꯇꯨꯔꯦꯜ ꯃꯄꯥꯟꯗꯨꯗ ꯑꯗꯨꯝ ꯉꯥꯛꯆꯕꯅꯤ ꯍꯣꯏ ꯍꯥꯏꯗꯤ ꯁꯪꯉꯒ ꯑꯗꯨꯝ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯦ ꯏꯌꯥꯝꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ ꯏꯌꯥꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯦ ꯍꯥꯏꯕꯀꯣ ꯈꯨꯠꯂꯥꯏ ꯄꯥꯏꯗ꯭ꯔꯒꯁꯨ ꯈꯨꯟ ꯉꯥꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯗꯣ ꯃꯣꯏꯒꯤ ꯃꯣꯃꯦꯟ ꯈꯪꯉ ꯂꯣꯏꯔꯦ ꯃꯣꯏ ꯆꯪꯉꯦ ꯈꯣꯠꯂꯦ ꯍꯥꯏꯗꯣ ꯃꯇꯝ ꯆꯥꯅ ꯄꯥꯎ ꯄꯤꯕꯁꯤꯅꯦꯕ ꯌꯥꯝ ꯃꯔꯨꯁꯦ ꯑꯍꯤꯡꯒꯗꯤ ꯁꯨꯡꯇꯨꯝ ꯇꯨꯝꯃꯝꯃꯔꯣꯏꯀꯣ ꯏꯌꯥꯝꯕ ꯑꯗꯣ ꯏꯌꯥꯝꯕ ꯑꯣꯏꯅ ꯄꯥꯝꯕꯤꯔꯤꯕ ꯅꯝꯕꯔ 1 ꯈꯣꯡꯎꯞ ꯍꯥꯟꯅ ꯈꯜꯂꯁꯦ ꯈꯣꯡꯎꯞꯁꯦ ꯀꯔꯝꯕꯅ ꯅꯨꯡꯉꯥꯏꯅꯤ ꯄꯥꯕꯨꯡ ꯔꯥꯖꯥ ꯃꯌꯥꯝ ꯇꯔꯥꯝꯅ ꯑꯣꯛꯃꯤꯟꯅꯁꯦ ꯄꯥꯕꯨꯡ ꯔꯥꯖꯥꯁꯤꯅ ꯉꯁꯤꯗꯤ ꯑꯣꯐꯔ ꯄꯤꯔꯗꯕꯅꯤꯀꯣ ꯊꯥꯒꯠꯂꯗꯕꯅꯤ ꯉꯁꯤꯗꯤ ꯄꯥꯕꯨꯡ ꯔꯥꯖꯥꯁꯤ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯀꯥꯏꯒꯗꯣ ꯅꯍꯥ ꯌꯥꯝ ꯃꯥꯜꯂꯤ ꯀꯥꯏ ꯊꯥꯒꯠꯂꯗꯕꯅꯤ ꯉꯁꯤꯗꯤ ꯀꯩꯅꯣ ꯑꯣꯐꯔ ꯄꯤꯍꯟꯗ꯭ꯔꯣꯕꯅꯤꯀꯣ C9ꯅꯦ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄꯤ ꯃꯇꯝꯗꯁꯨꯀꯣ C9ꯗ ꯆꯪꯕꯤꯔꯛꯀꯗꯕꯅꯤꯀꯣ ꯀꯔꯝꯕ ꯈꯟꯕꯤꯔꯣ ꯏꯌꯥꯝꯕ ꯍꯣꯏꯒꯤ ꯑꯗꯨꯝ ꯇꯥ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯩꯔꯒꯁꯨꯀꯣ ꯂꯥꯏꯚꯁꯤ ꯌꯦꯡꯕꯤꯕ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯂꯩꯕꯤꯔꯒꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯅꯤ ꯃꯐꯝꯁꯤꯗ ꯁ꯭ꯄꯣꯠꯇ ꯑꯣꯟ ꯗ ꯁ꯭ꯄꯣꯠ ꯂꯥꯛꯄꯤꯔꯒ ꯑꯃꯨꯕꯗ ꯄꯥꯝꯕ꯭ꯔꯣ ꯅꯝꯕꯔ 10 ꯏꯕꯣꯇꯣꯝꯕꯤꯒꯤꯗꯤ 10ꯒꯨꯝꯕ ꯆꯥꯅꯤꯅꯦ ꯈꯟꯕꯤꯔꯣ ꯑꯃꯨꯕꯅ ꯐꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯏꯌꯥꯝꯕ ꯁꯤꯒꯨꯝꯕꯁꯤꯅ ꯐꯕ꯭ꯔꯣ ꯑꯃꯨꯕꯅ ꯈꯔ ꯆꯟꯅꯕꯅꯤ ꯁꯤꯅ 9 ꯁꯤ ꯂꯩꯔꯦ ꯄꯥꯡꯕꯤꯕꯅꯤꯅ ꯃꯁꯤꯗꯤ ꯄꯥꯝꯗꯦ ꯈꯜꯂꯨ ꯅꯠꯇꯦ ꯏꯌꯥꯝꯕ ꯑꯄꯥꯝꯕ ꯈꯟꯕꯤꯌꯨ ꯏꯌꯥꯝꯕ ꯍꯣꯏ ꯅꯅꯥꯎꯅ ꯀꯧꯖꯔꯤꯁꯦ ꯇꯁꯦꯡꯅ ꯑꯩ ꯁꯣꯝꯗꯁꯨ ꯊꯕꯛ ꯃꯌꯥꯝ ꯂꯩꯕꯁꯤꯅ ꯃꯈꯥꯔꯣꯝ ꯍꯥꯏꯊꯈ꯭ꯔꯒꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯍꯦꯛꯇ ꯀꯣꯟꯅꯩ ꯍꯥꯏꯕ ꯑꯗꯨꯅ ꯊꯕꯛꯁꯦ ꯃꯌꯥꯝ ꯇꯧꯕ ꯅꯪꯅꯅꯕꯅ ꯏꯌꯥꯝꯕ ꯍꯣꯏꯗ ꯌꯥꯕꯤꯔꯒꯗꯤꯅ ꯍꯥꯏꯖꯕꯅꯦ ꯏꯌꯥꯝꯕꯅ ꯂꯥꯛꯑꯔꯣꯏ ꯍꯥꯏꯇꯥꯔꯗꯤ ꯑꯩꯁꯨ ꯂꯥꯛꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯩꯅ ꯑꯣꯏꯅ ꯂꯥꯛꯀꯗꯣꯏꯅꯦ ꯏꯌꯥꯝꯕ ꯍꯣꯏꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯥꯏꯍꯥꯛ ꯈꯥꯏꯗꯣꯛ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ ꯂꯩꯖꯔꯝꯃꯤ ꯐꯤꯕꯝꯗꯣ ꯈꯣꯡꯒꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯏꯌꯥꯝꯕ ꯃꯩ ꯆꯥꯛꯄ ꯀꯜꯂꯨꯏꯅꯦ ꯍꯥꯏꯕ ꯌꯥꯎꯔꯨꯏꯅꯦꯕ ꯑꯗꯨ ꯅꯥꯏꯅꯗ꯭ꯔꯥ 8ꯅꯦ ꯍꯥꯏꯒꯨꯝ ꯇꯧꯕꯅꯦ ꯑꯩ ꯌꯦꯡꯗꯦ 이번이 잡만 ꯃꯣꯔꯥ ꯑꯝꯇ ꯑꯩ ꯇꯣꯉꯥꯟꯅ ꯐꯝꯃꯒ ꯁꯨꯝ ꯚꯤꯗꯤꯑꯣ ꯀꯥꯞꯄꯗꯣ ꯅꯦꯝꯅ ꯀꯥꯞꯀꯦ ꯇꯧꯕ
ย้ายไม่เลยอันนี้มันตัวเป็นอันนี้มันเนี่ยคันลุมมันนี่อิงไงให้บังสายตะกี้ชิงมาตั้งสายตะกี้กันเนาะตัวรุ่ยเนี่ยยามบักิดกี้ยุ่มไม่จับกันหน่วยมันได้นะโนมาแต่ดุมโนมาแต่กูก็สวดไปเลยที่แจ็คเก็ตก็จะจุลิเชียวมาทักเสียกินซาเลยจ้าเราไปยังบ่โมซาไก่กากันที่เลยบ่โมซาที่เลยกว่ายามเมื่อกี้มิงฮักก็ทำบีโร่ยามเมื่อกี้มิงดบตายไปอยู่ยามเมื่ออิตอมจ้าลวงเทมอิตอมจ้าลวงเทมอิตอมจ้ายามเมื่อกี้โอเคตายได้สิละมิงงำได้สิละทำบีโร่โอ้ยกันฟิวส์แต่ละเมื่อก่อนแล้วยามเมื่อกี้มาเต้นคลาสสิกปังมันงำจะแบบแซ่โชว์กิเชบาตูนะคันจะอะไรกันเนี่ยเราน่ะเจนจะอะไรอีเซ่ตุ้งคนสุดปังมันงำบ่อยค่อยยามตุ้งมาได้คงมาตัวหนาบขบปะแกมตู้ตรก่อนnumber มวยกี่ดอก number 6 marima 7 lama แอมปองนาบซาร์ดเนี่ยในหลักใช่ดิเซ่ยามมันกี่มาตั้งเสียยามตั้งเดิมมันดีกว่าเพราะมึงกี่ดุการสิควายห้องมันดีกว่าแล้วค่อยหลักใช่ดิเซ่ห้องไอ้ข้างไปเจนจะอะไรนี่อันนั้นมันกี่แต่มักจะที่ถอยนับโปรแกรมได้แต่ให้ไปสิมาไม่งั้นเราทำจะแก่ตุ้มซาอะดูไกโนดีไกบ้าให้รักประตูงานว่าเราไปให้รักประสิทธิ์คุ้งก็ไกกันเนาะคุ้งวัดเลยเร่งกวดเชี่ยชุ่มไม้ตัวสิเกี่ยวคนเนี่ยผมน่ะบ้านนอนเนี่ยสิกินอะไรอยู่ก่อนแต่มาสิมักตีอยู่สิลาดีแต่ไฮเวย์ใจแต่คนคนงานคนดีที่ต้องนงาดูวัดกันทำอะดูช่วงเรายาวดับได้ดีกรีมันยาวไปที่ไพ่ตราอันตัวออปชั่นไปอยู่เนี่ยแต่ต่างว่าอันตัวออปชั่นไปอยู่อันตัวหูยังคนมักที่ไปลงเนี่ยหูยังมักก็นั้นต้องมีแพทย์ที่เป็นตับเบิร์ดถูกป่ะอันตัวงั้นสิกี่วันนั่นเนี่ยอันตัวสิแกมุกซาบีเก้ป่าว450ก็อยู่แหละเอาดูยามจะสุขระดับสมัยให้โนมาจะพูดกี่ตัวให้ห้อยให้ช่วงเอายาวดับได้ดีข้ายาวบนน้ำไผ่ตนาแต่มารีมังงางั้นให้ตรุกให้แต่เนี่ยมีตรุกอัตรามีนิพานมีนิพานปีบิโร่ป่าวให้ดีสิ่งไม่ทริกซี่กี่มันตลาดก็มาพุ่งพาดแบบเช่นน้องไอตีไปก่อนไม่ยามนะคุยได้ป่าวฮันดักตีลูกหงบกี้ไปกันโนก็สุมังแต่ก็ไม่ยามตัวเนี่ยฉันยามตรงเลยเนี่ยอะดูกี่ประชาก็ต้องคุยแต่ปีบิโร่ไปก็ยาวไว้ฮะว่าอะดูได้ไล่ทั่วเลยก็ตลกแกอะแล้วป่าวนักขัดตาคุยนักขัดตาหันโตเลยแหละโอ้ยไอ้ดิคุยไม่ยามนะลายแบบมีสิ่งที่น่าร้อยน่าดูอินเทนชั่นเลยแบบนี้นะโอ้ยชีเสจริงๆแต่กี่กุศิจริงเท่าไรกุศินี่กว่านะว่าใช่แล้วเช่นนั้นตรงก็คุณงะเลยไม่ทวายจะจ้าเครียดดูมาตั้งแต่สปอร์ตสตาร์เลยใช่ไหมสปอร์ตสตาร์โอ้ยยังมาคุยใส่ตะกี้กิบอันดับปูบีกว่านั่นน่ะชิไม่ทริซี่น่ะปีเลยน่ะชิเห็นไหมสิตั้งปูบีกว่านั่นน่ะชิแก่ปีเกชิไม่ทริซี่แต่กิบตัวเรียนสิตั้งปูบีอยู่มาดีดียัยตัวน่ะยังนุ่งชิน่ะพอตัวนั้นมาทำบิโร่มาไม่ดีบล้อลอยตรงตัวเนี่ยคุยไม่ยามสิลูกป้าแก่ปะจังหวะยังเคยบอกยัยสิได้เห็นตายอะไรก่อนไม่ยามมาปานตะกี้ลูกตาก็พอดีโฮลเซลกี่มันไปยังเคยจำแค่นักกี่ใบใหญ่กว่าอันตัว C9 โมบายนัมเบอร์เลยยามมาปานมันก็สวยงามไม่ยามซีสิมาไอ้กี่ยามบะมิงหายอะไรนะยามมาสิต้องขังเจนี่สิทับกนั่นต้องให้ยังลานรถการขังเจก็ต้องปวดนี่ก็ไม่น่าพลาดด้วยเนาะจังหวะค่ะโอ้พอตัววิเดย์ก็ไม่พลาดด้วยเนาะไอ้สมัยยามได้ยังหันกันตัวปนิดอ่ะสมัยพลาดด้วยป่ะโอเคสุดท้ายมาพลาดแล้วแล้วก็yang si cuma tutorial ni kok. In case lambi dah talar, mungkin di kamai tu ukka dah gitu, tak pi dah ada ba. Siar. Mata tak, kadang chat. Ya,
ꯌꯥꯝꯕꯅ ꯆꯦꯟꯕꯤꯔꯤꯕꯗꯣ ꯑꯩꯈꯣꯏ ꯊꯧꯅꯥ ꯍꯥꯞꯆꯕ ꯑꯣꯏꯅꯅꯤꯀꯣ ꯅꯅꯥꯎꯅ ꯌꯥꯔꯦ ꯌꯧꯁꯟꯕꯤꯔꯣ ꯌꯥꯝꯕ ꯅꯣꯡꯁꯨ ꯇꯥꯏ ꯑꯣꯏꯕꯤꯌꯨ ꯑꯣꯏꯕꯤꯌꯨ ꯌꯥꯝꯕ ꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯗ ꯄꯤꯕꯤꯌꯨꯀꯣ ꯌꯥꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯂꯩꯕ ꯕ꯭ꯂꯦꯛ ꯈꯟꯕꯤꯔꯕꯣ ꯌꯥꯝꯕꯒꯤ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯑꯁꯤ ꯑꯝꯇ ꯏꯁꯟꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯍꯦꯜꯃꯦꯠꯇꯣ ꯁꯤꯁꯤꯅ ꯀꯅꯥꯒꯤ ꯕ꯭ꯂꯦꯛ ꯀꯂꯔ ꯕ꯭ꯂꯦꯛ ꯂꯣꯏ ꯇꯧꯔꯁꯦ ꯍꯥꯏꯔꯣ ꯁꯤꯗꯤꯅꯦ ꯁꯤ 9 ꯄꯤꯕꯤꯔꯣ ꯃꯁꯤꯡ ꯕ꯭ꯂꯦꯛ ꯀꯂꯔ ꯂꯩꯕ꯭ꯔꯥ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ 9 ꯄꯤꯕꯤꯔꯣ 9 ꯃꯃꯜꯗꯕꯨ ꯑꯩꯈꯣꯏ ꯆꯤꯜ ꯏꯅꯥꯎ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯂꯥꯛꯏ ꯍꯥꯏꯕꯤꯌꯨ ꯏꯌꯥꯝꯕ ꯁꯨꯒꯅꯨ ꯂꯥꯟ ꯂꯣꯏꯔꯕꯣ ꯍꯪꯉꯛꯏꯅꯦ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯕꯤꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯣ ꯌꯦꯛꯅꯕꯁꯤꯡꯒ ꯃꯤꯆꯥꯟꯅꯅ ꯎꯪꯈꯠꯅ ꯂꯩꯅꯔꯤꯗ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯌꯥꯝꯕ ꯅꯛꯅꯅꯅꯤꯀꯣ ꯍꯥꯏ ꯃꯤꯇꯔ ꯀꯌꯥꯃꯨꯛ ꯂꯥꯞꯅꯩ ꯏꯌꯥꯝꯕ ꯍꯣꯏꯒ ꯇꯨꯔꯦꯟ ꯃꯤꯇꯔ 100 ꯌꯧꯔ ꯅꯛꯅꯅ ꯂꯩꯔꯕꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯌꯥꯝꯕ ꯁꯨꯝ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ나 ꯑꯗꯨꯝ ꯈꯤꯜꯂ ꯑꯗꯨꯝ ꯂꯩꯅꯔꯒꯗꯣꯏꯅꯤ ꯇꯧꯔꯤꯁꯦ ꯑꯃꯔꯣꯝꯗ ꯍꯧꯕ ꯍꯧꯔꯛꯑꯒꯗꯤ ꯅꯣꯏꯅ ꯃꯣꯏꯅꯁꯨ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯅꯦ ꯃꯣꯏꯅ ꯈꯔ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯁꯦ ꯉꯝꯕ ꯌꯥꯔꯣꯏꯗ ꯍꯦꯔꯥ ꯑꯗꯨ ꯌꯥꯗꯦ ꯑꯗꯨꯃꯥꯏ ꯍꯥꯏꯕ ꯌꯥꯗꯦ ꯈꯣꯠꯆꯟꯕꯤꯁꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯣꯏꯅ ꯃꯔꯨ ꯈꯔ ꯍꯣꯡꯉꯝꯒꯅꯤ ꯑꯔꯦꯝ ꯑꯄꯥ ꯌꯥꯝ ꯐꯪꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯦꯡꯕ ꯄꯩꯁꯥꯅ ꯃꯌꯥꯝꯅ ꯋꯥꯅ ꯇꯧꯅꯖꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯔ ꯀꯩꯅꯣ ꯇꯧꯖꯕ ꯑꯗꯣ ꯑꯋꯥꯠꯄ ꯂꯩꯇꯦꯀꯣ ꯏꯌꯥꯝꯕꯣꯏ ꯑꯩꯈꯣꯏꯗ ꯋꯥꯠꯂꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯡꯉꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯡꯖꯃꯩ 3C ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯃꯌꯥꯝꯅꯁꯨ ꯄꯥꯡꯅꯅꯕ ꯔꯦꯗꯤ ꯂꯩꯔꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯏꯌꯥꯝꯕꯗ ꯊꯧꯅꯥ ꯍꯥꯞꯆꯅꯤꯡꯉꯤꯕꯁꯦꯀꯣ ꯌꯥꯝ ꯇꯣꯏꯅ ꯀꯥꯞꯁꯟꯕꯤ ꯈꯣꯠꯆꯟꯕꯤ ꯂꯥꯎꯔꯛꯄꯤ ꯈꯣꯠꯂꯛꯄꯤ ꯁꯥꯟꯅꯔꯤꯅꯤꯅꯦ ꯑꯔꯦꯝ ꯑꯄꯥ ꯃꯌꯥꯝ ꯐꯪꯉꯝꯅꯤꯅ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯂꯥꯎꯔꯛꯑꯦꯕ ꯈꯣꯡꯕꯥꯟꯗ ꯆꯪꯁꯤꯜꯂꯒ ꯂꯥꯎꯕꯤ ꯑꯩꯈꯣꯏꯅ ꯅꯨꯡꯃ ꯍꯦꯜꯂꯦ ꯀꯃꯥꯏꯅꯒ ꯂꯥꯎꯔꯛꯀꯦ ꯃꯩꯇꯩ ꯃꯆꯥꯗꯨ ꯑꯗꯥ ꯃꯣꯏ ꯃꯆꯤꯟ ꯊꯤꯕꯤꯗꯣ ꯍꯣꯏ ꯃꯉꯥ ꯂꯥꯎꯕꯤ ꯈꯣꯠꯄꯤ ꯌꯥꯝ ꯇꯧꯋꯦꯕ ꯑꯗ ꯑꯩꯈꯣꯏꯁꯨ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯣꯏ ꯆꯪꯉ ꯁꯨꯝ ꯂꯥꯎꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯍꯣꯏ ꯏꯆꯝ ꯆꯝꯅ ꯉꯥꯛꯆꯕ ꯑꯣꯏꯔꯒꯁꯨꯀꯣ ꯍꯣꯏ ꯂꯥꯟ ꯂꯩꯁꯤꯗꯤ ꯃꯤ ꯍꯥꯠꯅꯕ ꯂꯥꯟꯅꯤꯗꯣ ꯃꯤ ꯍꯥꯠꯅꯕ ꯂꯥꯟꯅꯤꯅ ꯃꯣꯏꯅ ꯑꯃꯨꯛ ꯂꯥꯟꯁꯜꯂꯒ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯥꯠꯄꯤꯔꯒꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯥ ꯊꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯊꯋꯥꯏ ꯋꯥꯅ ꯁꯪꯉꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯊꯧꯅꯥ ꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯏꯌꯥꯝꯕꯗ ꯍꯥꯏꯕꯤꯔꯛꯑꯦ ꯏꯌꯥꯝꯕꯅ ꯁꯨꯒ꯭ꯔꯨ ꯃꯥꯏꯀꯩꯒꯤ ꯉꯁꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ 9 ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯝ ꯆꯝꯅ ꯈꯨꯟ ꯉꯥꯛꯄꯗ ꯌꯥꯎꯁꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯣ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯏꯌꯥꯝꯕ 3ꯅ ꯂꯥꯛꯄꯤꯔꯒꯁꯨ ꯏꯌꯥꯝꯕꯒꯤ ꯈꯨꯊꯥꯡꯗ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯊꯧꯅꯥ ꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯏꯆꯟ ꯁꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯈꯤꯇꯪ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯔꯝꯃꯨꯅꯦ ꯍꯟꯖꯔꯣꯏ ꯍꯥꯏꯗꯅ ꯍꯟꯖꯔꯣꯏ ꯍꯥꯏꯂꯣꯏ ꯑꯩꯈꯣꯏ ꯍꯦꯛ ꯍꯧꯕꯗꯤ ꯂꯥꯜ ꯍꯦꯛ ꯍꯧꯕ ꯃꯀꯣꯛꯇꯒꯤꯁꯨ ꯑꯗꯨꯝ ꯉꯁꯤꯐꯥꯎꯁꯨ ꯑꯗꯨꯝ ꯁꯪꯉꯤꯕ ꯁꯪꯕꯁꯨ ꯍꯣꯏ ꯑꯁꯤ ꯃꯈꯥ ꯇꯥꯕꯁꯨ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯂꯩꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯣ 9 ꯁꯨꯕꯤꯔꯕ ꯈꯣꯡꯎꯞ ꯑꯇꯩꯗꯨꯁꯨ ꯂꯧꯕꯤꯔꯣ ꯀꯌꯥꯅꯣ ꯁꯥꯏꯖꯇꯣ ꯀꯌా ꯂꯧꯗꯣꯏꯅꯣ ꯅꯝꯕꯔ ꯑꯈꯪꯕꯗꯣ 6 ꯑꯃ ꯑꯗꯒꯤ 6 ꯃꯔꯤ ꯑꯃ ꯁꯥꯕꯦꯜ ꯑꯃ ꯁ꯭ꯇꯣꯔ ꯃꯌꯥꯝ C9 ꯀꯧꯕꯅꯦ ꯁꯤꯒꯤꯁꯦ ꯑꯣꯄꯣꯖꯤꯠꯇ ꯃꯌꯥꯝ ꯁꯤ ꯂꯩꯔꯦꯇꯣ ꯂꯥ ꯐꯦꯃꯤꯟ ꯀꯥꯏ ꯂꯥ ꯐꯦꯝ ꯑꯗꯩꯗꯤ ꯚꯦꯔꯥꯏꯇꯤꯁ ꯏꯟꯁ ꯀꯥꯏꯅꯒ ꯂꯩꯀꯣ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯁꯤꯒꯤ ꯑꯣꯄꯣꯖꯤꯠ ꯑꯣꯏꯗꯣꯏꯕ ꯌꯥꯅꯤꯀꯣ ꯍꯦꯛ ꯆꯪꯕꯒꯅꯤ ꯄꯥꯎꯅ ꯕꯖꯥꯔ ꯍꯦꯛ ꯆꯪꯕꯒꯅꯤ ꯂꯩꯔꯤꯁꯦ ꯑꯅꯤ ꯑꯃ ꯆꯥꯅ ꯊꯛꯅꯕ ꯏꯁꯤꯡ ꯋꯥꯠꯄ꯭ꯔꯥꯅ ꯍꯪꯉꯛꯏꯅꯦ ꯃꯌꯥꯝꯅ ꯊꯤꯟꯖꯟꯕꯤꯔꯛꯑꯦꯀꯣ ꯈꯔꯁꯨ ꯑꯣ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯏꯁꯤꯡ ꯐꯪꯉꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝ ꯁꯨꯝ ꯗꯤꯃꯥꯟ ꯌꯥꯝ ꯂꯩꯕꯅꯤꯅꯀꯣ ꯃꯥꯏ ꯁꯥꯏꯖꯁꯦ ꯋꯥꯠꯄꯁꯨ ꯌꯥꯎꯋꯦꯕ ꯑꯩꯒꯤ ꯕꯨꯠꯁꯤꯗꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯣꯏ ꯑꯁꯪꯕꯗꯤ ꯇꯧꯔꯔꯣꯏꯒꯦ ꯑꯃꯨꯕ ꯉꯥꯛ ꯇꯧꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯁꯕꯦꯜ ꯑꯃꯒ ꯄꯨꯕꯤꯔꯣ ꯉꯁꯥꯏ ꯗꯥꯒꯤꯠꯀꯤ ꯌꯨꯝ ꯀꯟꯕ ꯆꯪꯉꯨꯕꯒꯤ ꯐꯤꯕꯝ ꯇꯥꯗ꯭ꯔꯕꯅꯤ ꯃꯩꯅ ꯒꯔꯪ ꯆꯥꯛ ꯂꯩꯔꯝꯃꯦ ꯔꯨꯞ ꯔꯥꯞꯀꯤ ꯒꯤꯇꯥꯔꯤꯁꯇꯣ ꯒꯤꯇꯔ ꯈꯣꯡꯕꯗꯣ ꯍꯨꯏꯅꯥꯝ ꯒꯤꯠ ꯀꯧꯋꯦꯕꯀꯣ ꯃꯥ ꯌꯨꯝꯁꯦ ꯃꯩ ꯆꯥꯛꯑꯝꯕ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯑꯗꯨꯝ ꯆꯦꯟꯁꯤꯜꯂꯦꯕ ꯑꯗ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯁꯨ ꯃꯁꯥꯁꯦ ꯌꯨꯝ ꯂꯩꯇꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯔꯠ ꯁꯔꯀ꯭ꯌꯨꯠ ꯇꯧꯔ ꯌꯨꯝ ꯆꯥꯛꯂꯛꯄꯖꯥꯠ ꯂꯣꯏ ꯆꯥꯛꯍꯧꯔꯦ ꯃꯥꯏ ꯀꯝꯄ꯭ꯌꯨꯇꯔꯒ ꯂꯣꯏ ꯌꯥꯎꯔꯦ ꯉꯝꯗ꯭ꯔꯦ ꯐꯥꯌꯔ ꯁꯥꯔꯚꯤꯁꯄꯨꯗꯤ ꯂꯥꯛꯑꯒ ꯈꯔ ꯃꯈꯩꯕꯨꯗꯤ ꯀꯜꯂꯦꯕꯀꯣ ꯑꯗꯣ ꯌꯨꯝꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯆꯩꯁꯤꯡꯗꯤ ꯂꯣꯏ ꯆꯥꯛꯈ꯭ꯔꯦ
นุ่งไอแต่ดันนะตุ่ม biết bộ là cái xe xe biên đã xong cái này là đã mua cái tàu xe là cái gì มาจูดุมซีจูดุมพัฒนาบันิดาไปชูไกด์เด็ดมิกซ์ตัวบิวไปชูไกด์เด็ดคุยดีเช่นนั้นตรงก็คุณงักแต่ลอยเลยคุยปันดำจีมาจูมาอะไรกันมันเลยโอ้ยเช่นนั้นตรงก็คุณงักแต่ลอยเลยสัตตินตัวเบิร์กโอ้ยอะไรอยู่ตัวกันเลยตัวมันตัวขัดเนี่ยคนปั่นอะไรยามาคอมเมนต์น้ำได้บอกว่ามวยนังงำตาก็ดีสุกนูเส้นอาหารน่ะตัวละตัวนี้อดูบุอิจินเล่าสิ่งน่ะทงนับพนักงานตัวน่ะเลยบางกุกีมีนายมาซาสิ่งใช่ผมก็ปากเกี่ยวกับสิ่งตัวงานตัวน่ะเลยบางกุกีมีนายมาซาสิ่งเห็นจะหลักปังกำดริเสให้จุดมีกว่ามวยน่ะสังเกตหลักปังกำดริเสคุยแม่ยามน่ะทงนับเลยน่ะงานปกีก็เห็นไงนั่นนี่ให้บางคุยชั่วเลยเป็นไงบ่อดูดิมวยสังเกตหลักล้านสลักปังกำได้เป็นไงบ่ล้ำเลยแล้วกับสลักว่าอดูมือขัดกินไงบ่มวยน่ะคุยแต่ล้านสลักนั้นมีหักปั๊มคุณบ่อดูมือดูต้องวงกำดีให้ตาเลยคุยชั่วลิงนั่นเลยไงบ่คุยมายันดิเฟนส์ต้องนับให้ตาดีกว่าไอ้ไม่คุณจ้ากี่วันนะอดูกี่มาตัวปฏิกิริยาก็ไอ้ดิมีวัดเตะให้เป็นซ้ำๆนะมีวัดเตะสูโนไม่เคยแต่มีวัดเตะเขาจะสูมีวัดเตะมีน่ะไปกันเลยตัวนั้นกระน้ำแกมตรงกับมวยให้เป็นแกมตรงกับมวยตูเกตันเนี่ยจ้ะตูเกตันนี่ตูเกตันนี่เรียนกฎมาสิ่งสุดนี้แกโนดีกันคงก็เรียนกฎกันตั้งรอยามวยนะให้บิวตาแกโนเนี่ยกันละกันปฏิยามาไฮโร่ยามันละอิงไงชิดเนี่ยไฮบิโร่ไฮบะฮะบุเล่ปรุบสิดีบุเล่ปรุบตียารมวยสิดาคับเบอร์ดูดีเลยกันนี่cover lo que siempre budí ahí cover lo que aquí apía ay ya ya home pizza que qué da sin no se home bosa ay di akoida yo da sin sa ki yo ama da sample da putha biro ne kai ma chuna pambi ge amu ba su lai ba ma le bullet proof jacket sa ai ba ha cover to ani ahum ma yaw laga akoina da sample lo se bullet proof ahum ya ra ba lising amaga chahum ba sabi ge hai koi pabung sina pabung raja na lupa lising amaga chahum da sabi ni hai ri yam no yam tangi manipur ni da na du budi ma pang ga di mana roi tan amu bana phabro na tragana aina pabung da haijaning se pabung akoina lauthok chari bare chingse paja loi tari duna khara tabi yu si ni akoi sida akoi commission yaude ko pabung no hore engwanda lupa kun thra ma han dau leite ba aduna commission yauda bani na pai best level la tabi yu haija bani si ma chu se ya bro ade usam bi ying bi kai droge aba kai noi ma duna khungup la o ya bam to upsan la ying bi yo upsan lo ngon cha loi cha toi na isa chau bani na cha bai di cha nem to upsan bi man ri ying gi mi mayam na khoi sumang da ko khoi gi khun ngak pa sing gi da mak ta phan rising to we hai do si gum bai sinau sing si da mak ta mateng pang na wi da mak ta na tra hai ba ai haijari se ana iyam ba sing sina si wa le hai matam da mayam lai dra ga di khoi na kai do bai mingwa de paisa lau doi no hai ba ai poke mani dai na te pi doi se mayam na nung si bi da na khoi bu thaja bi da na khusin na bi ra ko paisa do adu na ne ba lai doi ado sumang daคุณงากประสิงกินเนี่ยนะบ็อกซ์ทำมาก็มาเต็งปังเดี๋ยวดูดิดูดิป้าปูนี่เฮ้เจ้าโคกน่าให้พี่แกป้าปูนี่ก่อนหน่อยนรำดำง่ายอินี่กว่าโอ้ยแต่ป้าแต่ว่ายาบันนั้นเสียทวายผู้ถูกแต่นะคนนั้นนี่ทบากผู้ถูกแต่นะคนนั้นนี่มุ่งมันนุ่งสีแบบไม่อ้ามทางตัวก็อีรำดำสีบุกกันแล้วก็ดีให้แต่คนนั้นนี่บันนี้ใช่ไหมทำมวยเชียงแต่ว่าทบากที่โตน่ะร้อยสิดูก็ไม่ยามกี่มาเต็งปังบัดได้เสียนตันไปทบากที่แตบที่โตว่าไม่อ้ามสู้อุใจกว่าแต่ทำมวยเชียงมาพูดที่ไม่อ้ามเลยบิดตัวทำมวยเชียงแต่ว่าใครน่าเจนทัดแต่ว่าสุนัขที่ให้แบบนี้ดูนะคุณงากประสิงกินตมักแต่ฟันไรจิงตัวบิริบะเจนเอาสิ่งน่ะทำให้เสียงน่ะคุณงากปะเจนเอาสิ่งไม่ยามหลักปีแล้วก็เสียว่าละปะไม่ยามเลยบิริมิเสไอ้คนน่ะอุจจาระคราปังไปวานี่ดูก็ไม่ยามแต่สีเบาบะโตไปใหญ่ให้น่ะอุดไปวานี่ไอ้คนมันนี่พูดเลยบิริบะคุณงากปกติมาคนน่ะสุไม้ลอยโตบังงมันนัดเตะหาซิมาสุไม่ยามแต่หายใจกันงั้มมาครามาเต็งปังจะแล้วก็ไม่ยามอุหันจะไปแต่สุไม้โตไปใหญ่ให้ไอ้คนน่ะสุหายใจแบบนี้สุมังได้กริกมบะdonation box ทำมาตั้มได้สิ่งไม่ทรีสิเขาบิรักกันโน้ให้แต่นั้นเราถูกสักกี่วันสุดเลยแบบนี้ใครกินว่าแต่ไอ้คนน่ะยุ่มคุยมักจะจัดแล้วก็ไปชาเราเขาไปทำตัวนี้โตจะรวยให้แต่นั้นไม่ยามมาชมเมสเซจมาพิจารณาไปว่าเนี่ยบอก
ꯌꯥꯝ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯏꯁꯤꯡ ꯕꯣꯇꯜꯒ ꯍꯥꯞꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯅꯥꯀꯟꯒꯤꯅꯦ ꯁꯤꯒꯤꯁꯦ ꯍꯥꯐ ꯂꯤꯇꯔ ꯕꯣꯇꯜ ꯑꯩꯈꯣꯏꯅꯁꯨ ꯍꯟꯗꯛ ꯍꯥꯐ ꯂꯤꯇꯔ ꯕꯣꯇꯜ ꯌꯥꯝ ꯌꯧꯕꯅꯦ ꯏꯌꯥꯝꯕꯩ ꯀꯥꯆꯤꯟꯗꯨꯔꯗꯤ ꯆꯪꯉꯝꯗꯧꯗꯤ ꯃꯥꯟꯗ꯭ꯔꯦ ꯑꯋꯥꯡ ꯂꯩꯀꯥꯏꯒ ꯃꯈꯥ ꯂꯩꯀꯥꯏꯒꯗꯤ ꯌꯥꯝ ꯌꯧꯕꯅꯦ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯕꯅꯦ ꯏꯌꯥꯝꯕꯁꯨ ꯍꯥꯏꯐꯦꯠꯇꯪ ꯂꯤꯁꯟꯕꯤꯔꯣ ꯆꯥꯔꯕ ꯌꯦꯡꯕꯤꯔꯣ ꯁꯤ ꯃꯆꯨꯁꯦ ꯌꯥꯔꯕꯣ ꯑꯃꯨꯕꯅ ꯐꯕ꯭ꯔꯕ ꯌꯥꯏ ꯁꯤ ꯑꯍꯨꯝꯅ ꯌꯥꯔꯗ꯭ꯔꯣ ꯑꯍꯨꯝꯅ ꯌꯥꯔꯦ ꯄꯣꯁ ꯇꯥꯔꯦ ꯌꯥꯝ ꯍꯦꯔꯣ ꯃꯥꯜꯂꯦ ꯖꯤꯞꯀꯤ ꯁꯄ꯭ꯔꯤꯡꯗꯣ ꯑꯗꯨꯅ ꯁꯧꯔ ꯁꯦꯝꯕ ꯌꯥꯝ ꯀꯥꯟꯅꯩꯒ ꯍꯥꯏ ꯁꯤꯒꯤ ꯊꯕꯥꯛꯀꯤꯁꯦ ꯑꯇꯩ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯕꯤꯔꯣ ꯖꯦꯀꯦꯠ ꯂꯧꯁꯤꯔꯥ ꯐꯨꯔꯤꯠ ꯂꯧꯁꯤꯔꯥ ꯑꯗꯨ ꯍꯥꯏꯒꯅꯨ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯍꯥꯏꯒꯅꯨ ꯑꯩꯈꯣꯏꯒꯤ ナꯛꯇ ꯀꯧꯖꯔꯤꯁꯦ ꯏꯌꯥꯝꯕꯣꯏꯒꯤ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯔꯒ ꯆꯠꯈꯤꯕꯗꯣ ꯑꯗꯨ ꯄꯥꯝꯖꯩ ꯍꯥꯏꯕ ꯂꯩꯕꯥꯛ ꯃꯌꯥꯝꯁꯨ ꯌꯦꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯄꯣꯟꯇꯦꯃꯤ ꯏꯌꯥꯝꯕꯣꯏꯅ ꯄꯥꯝꯃꯤꯕ ꯖꯦꯀꯦꯠꯇꯣ ꯀꯔꯝꯕ ꯇꯥꯏꯞꯅꯣ ꯂꯧ ꯍꯥꯏꯕ ꯄꯩꯁꯥ ꯍꯥꯏꯔꯦ ꯄꯥꯕꯨꯡꯅ ꯁꯤꯗ ꯇꯥꯔꯒꯦ ꯉꯥꯏ ꯂꯩꯔꯦ ꯂꯧꯕꯤꯔꯣ ꯖꯦꯀꯦꯠ ꯂꯧꯕꯤꯔꯣ ꯀꯔꯝꯕꯅꯣ ꯀꯨꯞꯄ ꯌꯥꯎꯕꯤꯗꯣ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯣꯅꯦ ꯁꯦꯝꯄꯜꯗꯣ ꯏꯌꯥꯝꯕ ꯑꯝꯇ ꯃꯅꯨꯡ ꯑꯝꯇ ꯂꯥꯛꯄꯤꯔꯣꯁꯦ ꯁꯤꯁꯦ ꯅꯣꯡꯁꯤꯗꯁꯨꯀꯣ ꯄꯥꯛ ꯆꯪꯉꯔꯣꯏ ꯅꯣꯡ ꯆꯪꯉꯣꯏꯗꯕ ꯌꯥꯝꯅ ꯀꯩꯅꯣꯁꯨ ꯅꯠꯇꯦ ꯑꯗꯣ ꯃꯁꯤ ꯍꯧꯖꯤꯛꯄꯗꯀꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯅꯤ ꯅꯣꯡꯁꯨ ꯂꯨꯝꯅꯤꯌꯦ ꯅꯣꯡ ꯆꯪꯉꯔꯣꯏ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯍꯥꯏꯔꯕꯅꯤ ꯑꯣ ꯔꯦꯟꯀꯣꯠ ꯎꯞꯇ꯭ꯔꯁꯨ ꯌꯥꯕ ꯐꯤꯕꯝꯅꯦ ꯔꯦꯟꯀꯣꯠ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯗꯤ ꯁꯤ ꯂꯩꯔꯦ ꯑꯦꯁ ꯄꯣꯀꯦꯠ ꯀꯌꯥꯝ ꯌꯥꯎꯋꯦ ꯏꯌꯥꯝꯕꯩꯁꯦ ꯑꯦꯁ ꯅꯩꯔꯦ ꯁꯤꯗꯤ ꯁꯤꯡꯖꯃꯩ 360 ꯍꯥꯏꯁꯦ ꯑꯩ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯂꯩꯕꯥꯛ ꯃꯌꯥꯝꯅꯤꯀꯣ ꯑꯗꯨꯃ ꯈꯪꯕꯤꯌꯨ ꯃꯌꯥꯝꯒꯤꯅꯦ ꯃꯌꯥꯝ ꯑꯃꯁꯨ ꯂꯣꯏ ꯇꯧꯕꯅꯦ ꯐꯩꯒꯥꯛ ꯐꯩꯂꯩ ꯁꯤꯅ ꯐꯩꯒꯥꯛ ꯐꯩꯂꯩ ꯕꯨꯂꯦꯠ ꯄ꯭ꯔꯨꯐꯁꯦ ꯀꯗꯣꯝ ꯅꯥꯀꯟꯒꯤꯅꯣ ꯁꯨꯒꯨꯅꯨꯕꯨꯗꯤ ꯑꯣꯏ ꯆꯥꯔꯕ ꯏꯌꯥꯝꯕꯒꯤ ꯑꯃ ꯆꯥꯔꯕꯁꯦ ꯑꯇꯩꯒꯤ ꯑꯃꯃꯝ ꯁꯥꯏꯖ ꯄꯤꯕꯤꯔꯣ ꯌꯦꯡꯉꯣ ꯊꯦꯡꯛ ꯌꯨ ꯖꯤꯔꯤꯗꯩꯁꯨ ꯌꯦꯡꯕꯤꯔꯛꯄ ꯌꯥꯎꯕ ꯃꯥꯜꯂꯤꯀꯣ ꯈꯨꯟꯉꯥꯛꯄ ꯏꯆꯥ ꯏꯅꯥꯎ ꯈꯔ ꯃꯔꯤ ꯃꯊꯛꯇ ꯂꯩꯕꯅꯦ ꯃꯣꯏꯒꯤꯁꯨ ꯏꯌꯥꯝꯕꯅ ꯄꯣꯠ ꯌꯧꯒꯟꯗꯦ ꯈꯔ ꯌꯧꯍꯟꯕꯤꯌꯣ ꯁꯤꯃꯤꯇ꯭ꯔꯤꯁ ꯍꯥꯏꯅ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯁꯥꯏꯗꯒꯤ ꯖꯦꯀꯦꯠ 2-3 ꯑꯩ ꯃꯣꯏꯗ ꯒꯤꯐ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯅꯦ ꯁꯤꯗꯤ ꯕꯕꯥꯅꯁꯨ ꯄꯥꯕꯨꯡꯅꯁꯨ ꯖꯦꯀꯦꯠ 2 ꯒꯤꯐ ꯇꯧꯖꯒꯦꯅ ꯍꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯁꯤꯃꯗꯤ ꯌꯥꯏꯐꯔꯦ ꯄꯥꯕꯨꯡꯅ ꯌꯥꯏꯐꯔꯦ ꯄꯥꯕꯨꯡ ꯔꯥꯖꯥꯅ ꯌꯥꯏꯐꯔꯦ ꯉꯔꯥꯡꯁꯦ ꯔꯥꯖꯥ ꯀꯧꯕ ꯏꯅꯥꯎ ꯑꯃꯁꯨ ꯂꯩꯕꯅꯦ ꯉꯁꯤꯁꯦ ꯔꯥꯖꯥ ꯀꯧꯕ ꯄꯥꯕꯨꯡ ꯑꯃꯁꯨ ꯊꯦꯡꯅꯖꯔꯦ ꯑꯩ ꯍꯟꯗꯛꯁꯦ ꯔꯥꯖꯥꯒꯤ ꯁꯦꯔꯤꯁꯇꯅꯤ ꯂꯩꯔꯤꯁꯦ ꯔꯥꯖꯥ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯁꯦ ꯖꯦꯀꯦꯠ ꯀꯌꯥ ꯂꯧꯕꯤꯗꯣꯏꯅꯣ ꯖꯦꯀꯦꯠꯁꯦ ꯖꯦꯀꯦꯠ 3 ꯄꯤꯅꯤ ꯄꯥꯎꯡꯅ ꯂꯤꯁꯜꯂꯒ ꯂꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯖꯦꯀꯦꯠ ꯃꯅꯨꯡꯒꯤꯗꯣ ꯂꯧꯊꯣꯛꯑꯗꯤ ꯐꯒꯗꯕꯅꯤꯅꯦ ꯇꯥꯃꯣ ꯑꯁ ꯖꯦꯀꯦꯠꯇꯣ ꯂꯧꯊꯣꯛꯄꯤꯔꯒ ꯂꯦꯞꯄꯤꯌꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯎꯠꯆꯔꯤꯁꯦ ꯖꯁ ꯀꯩꯅꯣꯅꯤꯀꯣ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯁꯨꯝ ꯃꯦꯁꯦꯖ ꯑꯃ ꯁꯨꯝ ꯄꯤꯖꯕꯅꯤꯀꯣ ꯃꯦꯁꯦꯖꯁꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯆꯠꯂꯒ ꯄꯥꯡꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯕꯨ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ ꯃꯤ ꯈꯔꯈꯛ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯈꯤꯇꯪ ꯁꯨꯇꯤ ꯑꯣꯏꯅ ꯉꯥꯛꯇꯪ ꯊꯣꯛꯂꯒ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯉꯥꯛꯍꯜꯂꯝꯃꯒ ꯉꯥꯛꯇꯪ ꯀꯧꯊꯣꯛꯄꯤꯔꯒ ꯃꯣꯏ ꯑꯄꯥꯝꯕ ꯄꯤꯕꯤꯕꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖꯁꯤꯃ ꯄꯤꯖꯕꯅꯤꯀꯣ ꯑꯩꯈꯣꯏ ꯂꯩꯖꯔꯤꯁꯦ ꯀꯩꯅꯣꯗ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯄꯤꯛꯇꯞ ꯇꯥꯕ꯭ꯔꯥ ꯄꯤꯛꯇꯦꯗ ꯂꯤꯡꯖꯨꯝꯗꯨꯗꯤ ꯂꯤꯡꯖꯨꯝ ꯆꯣꯟꯊꯔꯦ ꯀꯩꯅꯣ ꯄꯤꯛꯇꯦꯗ ꯑꯩ ꯁꯤꯗꯩ ꯎꯕꯗ ꯈꯪꯖꯩꯗ ꯌꯥꯏꯐꯔꯦ ꯍꯣꯔꯦꯟ ꯕꯤꯜ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯅ ꯑꯩꯁꯦ ꯖꯦꯀꯦꯠꯗ ꯂꯩꯕ ꯑꯩꯅ ꯂꯤꯠꯄ ꯀꯩꯅꯣꯗꯣ 3ꯗ ꯂꯧꯊꯣꯛꯑꯒ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯃꯣꯏꯒꯤ ꯑꯥꯗ ꯂꯩꯍꯧꯔꯤꯕ ꯑꯦꯛꯁꯇ꯭ꯔꯥꯗꯣ ꯑꯗꯨ ꯃꯣꯏꯒꯤ ꯈꯇꯪꯗ ꯑꯣꯏꯔꯁꯨ ꯃꯊꯛꯇꯒꯤ ꯁꯨꯃꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯂꯥꯛꯑ ꯗꯥꯏꯔꯦꯛ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯔꯛꯀꯅꯤꯀꯣ ꯃꯤ ꯂꯥꯛꯑꯒ ꯊꯤꯀꯥꯒꯤ ꯇꯥꯏꯞꯇ ꯂꯩꯕꯩ ꯃꯍꯨꯠꯇ ꯁꯤꯒꯤ 3 ꯑꯃ ꯄꯤꯖꯔꯛ ꯁꯣꯏꯕ ꯌꯥꯎꯕ
Oh, semua itu. Isinya sudah. ที่สิมาลิสังเกตก็ดียามว่าหูมังที่กลางอันนี้ชาบเนี่ยหูมังโซบัน ร้านกำลังก็ได้ดิกันมาทุกกลับมาเลย อ๋อหอยกลับนั่นก็ดีอีฉากหลักปนี้นะจานาบดกรมกรมมันยังบิวก็ยามโหเรนซีเนดูเนียดาเนี่ยนะยามไปตัวดูอินโตบิลกันให้เราวินพรุซีนงโซลสุยาบสินะพัตรองดูนับพาราบะดูเรื่องกดมุบสังกัดเลยนงตาก็สุกะ Aduna nong di kara kan tahu ni tu sini di nong jangan jadi. อ๋อนงจังได้ปะเส Sini mana kara di hen man. มันเห็นมาแล้วมันกี่ว่าแกมขันเลยเนาะสิ่งอะไรเสียคุย10 มินิเสียมาเดี๋ยวหายเลยแต่คุยมณีปูร์กีมีอ้ามนะนุ่งชีวิตนะทางการปีรีบแพลตฟอร์มเดียวกว่าอันนั้นมายามต้องปังไปแล้วกันนี่เลยเตะให้ไปสิมาคุยยังตั้งเหล่าขันเลยมายามต้องปังตัวเลยเลยอันนั้นคุยกันทำให้เชียงทำให้ตกสบายทำให้เชียงกันทำให้ตกสบายคุยกันแจ็คเก็ตมันเสียป้องแกปีบนสิ่งแจ็คเก็ตใช่วินปุ๊บป่วยไปใช่ Sini lupa le singa maga sahum bau. Jadi. อามาก็จะหุ่มเบาสินะ Sini sama ni. สิอามาจะหุ่มอะตุยามไปคราตังให้ไปสินะ Sini amaga satre. อัมต้องพูดถูกไปลง Amaga satre. สินะคราตังบ่อยบ่ก็สินะอามาก็จับเจ็บบ่อยยามไปสิงเนี่ยตังมาคันลินเซ่สิสุเป็กตกสันเดียว Mesti si ani me anan. อันนี้ไม่อายุเลยบ่ก็อะตุสิไม่ทรีสิหลักปกี้คนงักประสิงจินเอาสิงหลักปีปกี้ without any profit ให้ตาเลยสาบี Sama bentuk nu hanya lagi lagu bentuk. ยามนงไงเลยยามนงไง Sini pada sini ani ga. ไม่ยามปองน้าบ้านกี่ C9 แต่เนี่ยคุยเนี่ยจะเลยจะได้สิก็ C9 room number คุยกี่ shop number C9 คงตัวยามบางใช้ดูแลคิดว่า number สิ่งตัวตั้ง cross check ตัวสิกว่าให้ดีเพราะฉะนั้นอาจจะเช่นเอาสิ่งที่ให้ดีชงนู่นได้มูลาสีตาหน้าก็สิ่งทุกสิ่งตัวบดอดูกี่หน่วยตัวบดเนี่ยบ่ไอ้น่ะ blind ได้มวยน่ะบุตร number บุตรให้ได้เบ่ด้วยชูไอ้น่ะเลยละท่ากี่บ่ให้ปุ๊บตัวก็ยามพอยน่ะลาสิตะกี้ปั๊มขันจะบ่ให้ปุ๊บยามแค่ไหนยามที่แค่ไหนก็ได้นี่ล่ะอะตัวไม่ปั๊มขันจะบ่ได้งูจะว่าขันหน่วยเสียอะคุยน่ะหน่วยไปเสียไม่ยามน่ะสู้หน่วยด้วยนี่ทางมาลังไปร้อยจริงทางมาลังเอ๊ะไม่ยามซีไหนเดินหลักไปเลยก็ทางมาลังทางที่โปรโมชั่นนั่นที่ก็ต้องรีเซ็ตก็ชินเราไม่ยามไรจะโปรโมทตัวจะแบบนี้ไอ้ปฏิยามันลมนี่สิลมนี่ลมนี่เล็กๆข้างตัวย่างวะไอ้แล้วทางกับปิ้วเนี่ยว้าเสียมลืมมันนี่ก็กบน่าบุตรยาวปะก็กบน่าไปยาวปะยาวแต่ประมาณเลยก็โอเคก็กบน่าจะยาวแต่อะตัวเสียมลมมันนี่อะตัวมิชนาอิงก็เลยว่าสิ่งเดียวดูขัดตั้งโดยสมัติงไว้ลมมันนี่สิได้ปีสองทางไอเดียมวยอาได้มวยหนุ่มชิ้นยามหน่อยเลยยามหน่อยเลยไอ้ยิงมาข้างนะว่าให้ตาเลยเพราะว่าน่ะมาเต็งปังวีวันนี้ก็ทำไมพิเศษคุยกี่ปะบงนะแจ็คเก็ตผมมาสู่พรีดาพีวีเลยก็ดูอัตไตสิโลลิบไม่ยามสิมาสู่ minimum amount แต่ให้ตาเลยคุยกี่ profit half ตัววีดา minimum amount ตอนนี้ปะบงนะพีวีตัวเสียหัวเรนรวยแล้วกันแต่พยายามตามไปโน้ให้ไปดูมาสู่ไม่ยามยังมีนักสิก็คุยเจ้าสิ่งที่ดำมักตะคุยเลยบีกี่ให้ตนะคุยเลยบีไปเจ้าสิ่งน่ะดุมปาวน้าบ้านกี่ซิกิไลน์เซ่ซิกิปาริงไลน์ให้ตาเลยปาวน้าบ้านซิกิปาริงไลน์เซ่แต่ดุมซิมาเดรสไม่ยามจะลอยนะโยนแล้วก็เลยไปนี่ก็ซิกิดูการสิ่งเสจังก็ดุมเลยวิวอัตไตดูจังวิวปามุงขัดจังมันนั่นตัวก็อัตไตดูการดูสุดดุมเซมซิกิดุมมันนะปะไม่ยามมาโยนแบบนี้ตัวไงใส่คุยงั้นซิงกับหลักจะได้ชินะมุงซีไนน์โอ้ยจ้ะอัตโตปะดูสุดเลยให้เยอะแบบนี้ก็ไอ้น่ะตัวปัจจุบันกี่ดีว่าอีกปันลำเดน้องสาวกัน thank you ระบิสนาไม่ยามปุ่นในไอ้ฟามินาซีใช้ตัวเรนกันตัววิวก็มามิ่งมาท้ายอีระ number ดูเลยนั่นน่ะแล้วแต่เดี๋ยวเรนตาไปนั่งคิดน่าอายอยู่บักง่ายเลยเราจะขังปนแต่กี่โคมตะพิโอละไว้อูเลยวันนี้ละside bag ขนาดยาวไปเลยก็ที่ผ่านวันนี้ side bag ใช่ไหมครับคุยกี่แจ็คเก็ตใช่ไหมเนี่ยคุยกี่ pocket ไม่ยาวไอ้ pocket ใช่ไหมตัวเมจสตอร์ side bag ตัวเดียวเห็นมันนี่นะ
ꯖꯦꯀꯦꯠꯀꯤ ꯄꯣꯀꯦꯠ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯄꯣꯀꯦꯠ 10ꯃꯨꯛ ꯄꯥꯟꯕꯅꯦ ꯑꯗꯨꯒꯤ ꯄꯣꯀꯦꯠꯇꯣ ꯈꯪꯒꯥꯎꯗꯤ ꯂꯩꯔꯕꯣ ꯏꯌꯥꯝꯕ ꯈꯪꯒꯥꯎꯗꯤ ꯂꯩꯕ ꯅꯠꯇ꯭ꯔꯥ 세븐 넘버 7 ꯀꯩꯗ ꯍꯥꯞꯅꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯆꯣꯏꯕꯁꯤꯅ ꯁꯤꯗ ꯍꯥꯞꯆꯤꯟꯁꯦ ꯃꯌꯥꯝ ꯁꯨꯒ꯭ꯔꯨ ꯃꯥꯏꯀꯩꯒꯤ ꯆꯤꯜꯅꯥꯎ ꯃꯌꯥꯝꯅ ꯅꯣꯡ ꯃꯔꯛꯇ ꯁꯥꯇꯤꯟ ꯇꯨꯞꯄꯒ ꯈꯨꯟ ꯉꯥꯛꯄꯒꯤ ꯐꯣꯇꯣ ꯎꯖꯔꯨꯕꯗꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯑꯝꯇ ꯂꯥꯛꯄꯤꯌꯣ ꯑꯋꯥꯠ ꯑꯄꯥꯁꯤꯡꯗꯣ ꯈꯔꯗ ꯑꯣꯏꯁꯨ ꯃꯦꯟꯖꯒꯦ ꯍꯥꯏꯗꯅ ꯀꯧꯖꯕꯅꯤꯀꯣ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯤꯜꯅꯥꯎꯁꯤꯡ ꯀꯧꯖꯔꯤ ꯃꯔꯝꯁꯦ ꯃꯌꯥꯝꯅ ꯍꯟꯗꯛꯀꯤ ꯂꯨꯍꯣꯡꯕ ꯊꯥꯁꯤꯗ ꯈꯨꯟ ꯉꯥꯛꯄꯒꯤꯅꯤ ꯍꯥꯏꯗꯅ ꯗꯣꯅꯦꯁꯟ ꯕꯣꯛꯁ ꯃꯌꯥꯝ ꯊꯝꯕꯗꯣ ꯑꯗꯨꯒꯤ ꯗꯣꯅꯦꯁꯟ ꯕꯣꯛꯁꯇꯨꯗꯒꯤ ꯐꯪꯉꯛꯄ ꯁꯦꯟꯐꯝꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯤꯜꯅꯥꯎꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯄꯤꯖꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯇꯥꯕꯅꯤꯅ ꯑꯩꯈꯣꯏ ꯔꯦꯟꯀꯣꯠꯀꯤ ꯃꯊꯧꯁꯨ ꯌꯥꯝ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯔꯦꯟꯀꯣꯠꯀꯤꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯦ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯎꯠꯆꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕꯗꯗꯤ ꯃꯇꯧ ꯇꯝꯅꯁꯦ ꯅꯠꯇ꯭रा ꯐꯠꯇꯕ ꯃꯇꯧ ꯇꯝꯕꯗꯤ ꯀꯥꯟꯗꯦ ꯑꯐꯕꯗ ꯃꯇꯧ ꯇꯝꯅꯁꯤ ꯁꯤꯃ ꯁꯤꯁꯦꯟ ꯇꯧꯖꯔꯤꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛꯇꯤ ꯉꯝꯗꯦ ꯑꯗꯣ ꯉꯝꯖꯕ ꯈꯔ ꯍꯣꯠꯅꯖꯕꯁꯤꯅ ꯃꯌꯥꯝ ꯄꯦꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯖꯦꯀꯦꯠ 3ꯗꯨꯃꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯇꯨꯝꯕꯗꯁꯨ ꯍꯨꯃꯥꯡ ꯀꯥꯡꯉꯅꯤ ꯀꯝꯄꯣꯔꯠ ꯑꯄꯥꯕ ꯑꯃꯒ ꯇꯧꯔ ꯇꯨꯝꯕ ꯌꯥꯏ ꯕꯤꯜꯒꯤ ꯋꯥꯐꯝꯁꯤꯗ ꯂꯩꯔꯦ ꯄꯤꯁ 9 ꯀꯣ ꯔꯦꯟꯀꯣꯠ 9 ꯆꯥꯎꯕ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯀꯣ ꯃꯌꯥꯝ ꯀꯗꯥꯡꯕꯟꯒꯤꯗ ꯈꯪꯒ꯭ꯔꯥꯎ 4ꯗꯪ ꯌꯧꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯁꯦ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦꯕꯀꯣ ꯀꯗꯥꯡꯕꯟꯒꯤ ꯆꯤꯜꯅꯥꯎ 4ꯒꯤꯗꯃꯛꯇ ꯈꯪꯒ꯭ꯔꯥꯎ 4 ꯍꯥꯏꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯗꯨꯝ ꯀꯗꯥꯡꯕꯟ ꯁꯥꯏꯠꯇ ꯅꯨꯡꯇꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯤ ꯂꯩꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗ ꯑꯝꯇꯪ ꯄꯥꯎ ꯍꯥꯏꯕꯤꯔꯛꯑꯣ ꯁꯥꯏꯖꯇꯨꯒ ꯂꯣꯏꯅꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣꯗꯣ ꯑꯩꯈꯣꯏ ꯁꯤꯃꯦꯇ꯭ꯔꯤꯁꯤꯗ ꯃꯦꯁꯦꯖ ꯊꯥꯍꯟꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯨꯒ ꯑꯗꯣꯝꯅ ꯉꯁꯥꯏꯒꯤ ꯗꯨꯀꯥꯟꯗꯣ ꯑꯩꯈꯣꯏ ꯍꯥꯏꯖꯔꯒꯦ ꯗꯨꯀꯥꯟꯗꯨꯗ ꯑꯩꯈꯣꯏ ꯄꯦꯃꯦꯟ ꯀꯩꯀꯥ ꯑꯃ ꯂꯣꯏ ꯇꯧꯖꯔꯒꯦ ꯑꯗꯣ ꯑꯗꯣꯝꯅ ꯖꯁ ꯄꯤꯛ ꯑꯞ ꯇꯧꯕꯤꯔꯒ ꯉꯁꯥꯏꯒꯤ ꯃꯤꯗꯨꯅ ꯄꯨꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯅ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯒ꯭ꯔꯥꯎ 4ꯒꯤꯗꯃꯛꯇ ꯊꯤꯟꯕ ꯂꯥꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯗꯣꯝꯒꯤ ꯉꯁꯥꯏꯒꯤ ꯈꯪꯒ꯭ꯔꯥꯎ 4ꯗꯨꯃꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯄꯥꯡꯕ ꯉꯝꯖꯔꯅꯤ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯀꯗꯥꯡꯕꯟ ꯃꯥꯏꯀꯩꯗ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯕꯤꯔꯒꯗꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯨꯝ ꯆꯪꯕꯗ ꯐꯔꯛ ꯇꯥꯏ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯟꯖꯒꯦ ꯃꯤ ꯆꯠꯀꯗꯕ ꯃꯤ ꯂꯥꯛꯀꯗꯕ ꯃꯤꯗꯣ ꯑꯗꯨꯒꯤ ꯅꯝꯕꯔꯗꯨꯃꯇꯪꯗꯤ ꯊꯥꯖꯟꯕꯤꯔꯛ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯣꯠꯇꯣ ꯂꯧꯈꯠꯂꯒ ꯉꯁꯥꯏ ꯈꯪꯒ꯭ꯔꯥꯎ 4ꯗꯣ ꯑꯗꯨꯗꯨꯃꯁꯨ ꯄꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯂꯤꯁꯤꯡ 10 ꯃꯌꯥꯗꯤ ꯇꯥꯗꯣꯔꯦ ꯌꯥꯝꯗꯦ 10ꯃꯨꯛꯇꯪ ꯑꯋꯥꯠꯄꯁꯤ ꯌꯥꯝꯃꯟꯈꯤꯕꯀꯣ ꯑꯍꯥꯟꯕ ꯊꯦꯡꯅꯕꯁꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯑꯋꯥꯠꯄ ꯂꯩꯔꯝꯃꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤꯗ ꯑꯩ ꯍꯪꯖꯩꯀꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯒꯦꯅ ꯑꯋꯥꯠꯄꯁꯦ 360ꯅꯅꯦ ꯂꯣꯏꯅ ꯑꯃꯨꯛꯇꯗ ꯍꯥꯏꯇꯥꯔꯦꯅꯦ ꯇꯧꯕꯤꯕ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯣ ꯈꯨꯖꯤꯡꯃꯩ 360 ꯍꯥꯏꯁꯦ ꯃꯌꯥꯝꯅꯤꯀꯣ ꯃꯌꯥꯝꯅ ꯇꯧꯕꯤꯕꯅ ꯍꯥꯏꯕꯤꯌꯣꯕ ꯑꯩꯈꯣꯏ ꯀ꯭ꯔꯦꯗꯤꯠ ꯀꯩꯝ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇꯗ ꯍꯥꯟꯅ ꯋꯥꯠꯂꯝꯕ ꯃꯌꯥꯝꯗꯣ ꯈꯖꯤꯛ ꯋꯥꯠꯂꯝꯕ ꯑꯣꯏꯔꯗꯤ ꯐꯗꯕ ꯑꯩꯅ ꯃꯣꯖꯥ ꯂꯩꯔꯕ꯭ꯔꯥꯅ ꯍꯪꯉꯤꯗꯣ ꯃꯣꯖꯥꯒꯨꯝꯕ ꯑꯗꯨꯕꯨ ꯀꯩꯅꯣꯗ ꯇꯥꯟꯖꯥꯗ ꯊꯦꯡꯅꯔꯨꯔꯦ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯏꯟꯕꯣꯛꯁ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯂꯥꯛꯆꯒꯦ ꯍꯥꯏꯕꯤꯔꯤꯕꯁꯦ ꯀꯣ ꯏꯟꯕꯣꯛꯁ ꯇꯧꯕꯤꯔꯛꯑꯣ ꯀꯩ ꯈꯪꯒ꯭ꯔꯥꯎꯅꯣ ꯁꯤ ꯑꯝꯇ ꯀꯣꯜ ꯇꯧꯕꯤꯌꯨꯅꯦ ꯁꯤ ꯅꯝꯕꯔꯁꯤꯗ ꯑꯩ ꯋꯥꯔꯤ ꯁꯥꯔꯒꯦ
ꯑꯗꯣ C9 ꯁꯤꯗꯩ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯈꯪꯒꯥꯎꯗꯣ ꯀꯌꯥꯝ ꯆꯥꯎ ꯀꯌꯥꯝ ꯋꯥꯡꯕꯅꯣ ꯈꯣꯠꯄꯅꯣ ꯇꯧꯕ ꯁꯤꯗ 76289 89 66 563 ꯑꯩꯅ ꯂꯥꯛꯑꯝꯕ ꯀꯥꯜꯀꯨꯂꯦꯁꯟ ꯂꯥꯛꯑꯝꯕ ꯆꯨꯝꯃꯦ ꯍꯥꯏꯐꯦꯠ ꯆꯥꯎꯔꯛꯄ ꯏꯔꯣꯟ ꯍꯥꯏꯕꯤꯒꯤꯗ 10 ꯃꯊꯛ ꯂꯩ 10 ꯃꯊꯛ ꯂꯩꯅꯤ ꯈꯪꯉꯦꯕ 7 ꯇꯥꯔꯣꯏꯁꯦ ꯑꯩ ꯃꯤꯁꯇꯦꯛ ꯑꯣꯏꯕ ꯍꯜꯂꯣ ꯑꯗ ꯈꯪꯒꯥꯎ ꯃꯔꯤ ꯍꯥꯏꯗꯨꯕꯨ ꯀꯌꯥꯝ ꯆꯥꯎꯕ ꯈꯪꯒꯥꯎꯅꯣ ꯄꯥꯕꯨꯡ ꯑꯝꯇ ꯄꯥꯏꯕꯤꯌꯨꯁꯦ ꯃꯥꯏ ꯈꯪꯒꯥꯎ ꯑꯣꯔꯗꯔ ꯇꯧꯔꯛꯏꯕꯀꯣ ꯃꯥꯏ ꯈꯪꯒꯥꯎꯁꯤꯁꯨ ꯑꯝꯇ ꯑꯣꯔꯗꯔ ꯂꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯄꯥꯕꯨꯡꯒꯤ ꯗꯨꯀꯥꯟꯗꯩ ꯂꯧꯕ ꯂꯥꯛꯍꯟꯒꯦꯕ ꯑꯣ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯝꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯣꯏ ꯍꯣꯏ ꯃꯆꯨꯗꯤ ꯑꯃ ꯍꯦꯛꯇ ꯌꯥꯏꯀꯣ ꯑꯣ 32 ꯁꯥꯏꯖꯇ ꯑꯝꯇ 이산비요. 아마나 30가 아다 혹시 공각 아니 아마나 32 어머 레레나 어음도 저 36 ngakto holo ba 32 nama 30 burga lakadoni 32 34 36 na sumaina ko ado 36 ya tang yi si ko id machine lai ba 34 36 ta kalo tare ne adu dia punna khonga machine mari khatang 36 ta hom moitai 32 da ama oidaba hoi hoi alo ichinaw keno ne lowba lakpasidi sigi dukan je khangbirni na isai live tha horakpada changpa dukan da bpe3 bp wala mi ha kari bp gi wali bro bp gi ahum amaga khangau sai gol star pisni pa khangau di keno gine kasai ko na ama hapak pane ba ko adu gine gol star ima chum bro ima na angka do tang cross check to biro ima na chum me ha ga di yare khoi ima na thaja ba thamme gol star ni pa babung budi soi roi ba ko so ima na mu cross check to chum me ha ga di jacket ani jacket ama raincoat nipan bp ahum ado last discount se lising tra tu ka humpu ne batari se kaya last kaya baw yeng doi no sini ko kan ni discount se fazana tawraba fazana taw yamna di aina su yengani pijera aina moida mayamda aina wholesale da thariba moina yonbagi launari do du mamda aina pijera yam nungai re paisa su mayam tabi re ko waru thana ba aina aidi nati chena pai bi moina yonbadi lising amaga satuk chate adum yonabane ai bijay si ado ahungudu su laibani lising pibu su laibane ba adum ti ai yauda hoi hoi ai ka toke pilakke tato mayasu aduga sigia haujikia hoi ngora na bibuga ina sumga ai si ahum cha jacket ahum simadi ma jacket ahum ma sina horen ana mayam id kana gumba khoi tawda moda karpibi asisi dum lupa khoi lising ga sam sani dum yon mane ada si ai ma khongang ni na ko ta yam sa de ai ta lising chang su hoi hoi wai dum sang su wala sin bi ro ko gi kudong cha ba si mai lu jai ju ai angam bi chip 이붕어디 피 망기바 사나 망기바 로이나 ꯐꯩ ꯌꯥꯝꯅ ꯐꯩ 하바 ꯃꯤ 하이다 ꯃꯌꯥꯝ ꯊꯣꯛꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯤ ꯈꯔꯁꯤ ꯈꯤꯇꯪ ꯁꯥꯐꯕ ꯑꯃꯗꯤ ꯑꯣꯏ 소다 하고 ꯆꯥꯎꯈꯠꯄ ꯌꯥꯝ ꯍꯥꯏꯒꯗ꯭ꯔꯥ ꯄꯣꯄꯨꯂꯔ ꯑꯣꯏꯔꯦ ꯁꯤꯡꯖꯃꯩ 360 ꯁꯦ maming set ka chale 아들 양 잘못하고 하이다 koi su ngasi dai masaga theng na sin ahan man phone da kai dab du loi 아코이 마사 우야이 마콘 양 따라 마삭 나 뭐에는 파자람 야이 amuk thagat pi ba khoi thaga pa ya ka ta ga da akhoi thagalak ka da ba da 다리 따라버니 lising ta tuk se kha ta da ba yaro khoi ta tuk pudi imana haibagi pabung na haibai pi di pi de khadi han da ba yaro 공주 할라니 khadi han da yaro ise 아들이 마삭 내나 파자람 야이 hayeng sugnu chatlaba ya hari chapiyo amba wara pa do ke lege ta na se ꯆꯨꯔꯦ chume ko ado kya han doi no han doi
한다 야로이돌이 같이 맞자리 갔다 할래지 한다 야로이돌이 얌 누가이래 아도 이제 나우싱도 이나 한비로 이제 나우싱도 이나 한비로 좀 빠이션비로 좀 그노기는 비키니 람비도 호렌 막진 람가이다 그이노마 짬 탁나봐 얌 누가이래 파우나수 마팅 빵비래 아두가 이마나수고 얌 첸나 좀 또비래도 거의 앞을 레저리 포차이 게시 레하우드나 범다 신민나스 지야 마루니까 CBPC 합도 나트라 합ไปอ่ะจะเข้าไงฮับพี่หรอสิเข้าด้วยนะหามันน่ะมาคาดดูถ้าเรากันมือกันเยอะช่วงเลยสิเข้าอะไรที่น่ะที่จะหัดดู지금 시즌하가 이말레바키 자기 하이니 닝담바 하이가다 미착 하이가다 프록시고 지나오야 ชี้เสียที่จะมาสัญญาก็ได้ยาเนี่ยจะกลัวแล้วก็บวกแล้วก็아두나 디 사이즈도 간데다나 부분 농아이 버네 봐 복서 제랑 도이나 하빠바 아두나 키는 좋아요 만 피클라네 아마 그게 남편 kitchen 봐 진짜 kitchen 봐 아마나 진짜 하고 ya deko pesan apa tau oke thank you